ꯀꯔꯝꯕꯅ ꯐꯒꯅꯤ ꯌꯥꯔꯕ ꯌꯥꯔꯦꯗ ꯍꯥꯏ ꯃꯌꯥꯝ ꯍꯣꯏ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯥꯇꯣꯟ ꯈꯔ ꯁꯦꯝꯃꯛꯀꯦ ꯉꯁꯤ ꯂꯥꯏꯐꯁꯤꯗꯤ ꯃꯩ ꯆꯠꯇꯣꯔꯤꯕ ꯂꯥꯏꯐ ꯀꯅꯥꯝꯇꯁꯨ ꯌꯦꯡꯉꯛꯇꯕ ꯐꯨꯠ ꯄꯥꯠꯇꯤ ꯇꯧꯅꯒꯨꯝꯁꯤꯗ ꯀꯩꯅꯣ ꯕ꯭ꯂꯨꯒ ꯕ꯭ꯂꯦꯛ ꯆꯪꯍꯜꯂꯤꯁꯦ ꯋꯥꯏꯠꯁꯦ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯑꯣꯏꯗ꯭ꯔꯥ ꯍꯣꯏ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯑꯣꯏꯕꯗꯤ ꯕ꯭ꯂꯦꯛꯀ ꯋꯥꯏꯠꯀ ꯈꯛ ꯎꯒꯗꯕ ꯅꯪꯒꯤꯁꯤꯗꯤ ꯕ꯭ꯂꯨ ꯋꯥꯏꯠ ꯃꯥꯟꯖꯜꯂꯦ ꯁꯦꯝꯗꯔꯁꯦꯔꯥ ꯌꯥꯔꯁꯦ ꯌꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯁꯦ ꯌꯥꯝ ꯇꯧꯔꯦꯗ ꯑꯗꯣ ꯃꯤꯗꯤ ꯍꯥꯏ ꯃꯌꯥꯝ ꯁꯤꯗ ꯈꯔ ꯑꯗꯨꯝ ꯐꯩ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯑꯃ ꯇꯧꯔꯤ ꯏꯕꯥꯅꯤ ꯇꯧꯔꯤꯁꯦ ꯌꯨꯝꯍꯣꯡ ꯁꯟꯗ꯭ꯌꯥ ꯇꯣꯏꯔꯒꯅꯦ ꯋꯦꯜꯀꯝ ꯍꯥꯏ ꯂꯥꯏꯔ ꯔꯣꯖꯦꯟ ꯇꯥꯒꯤꯅꯤ ꯊꯣꯛꯁꯣꯝ ꯍꯜꯂꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯌꯨꯝꯗ ꯂꯩꯔꯤꯅꯦ ꯀꯕꯤ ꯌꯨꯝꯗ ꯂꯩꯌꯦ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯀꯩꯝꯇ ꯁꯦꯝꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯤꯡꯖꯦꯜ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯊꯟꯗ ꯉꯥꯏꯍꯧꯔꯦ ꯂꯤꯡꯖꯦꯜꯗꯣ ꯀꯣꯏꯕ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯥꯏꯅ ꯑꯩ ꯃꯤꯡ ꯌꯥꯝ ꯀꯧꯏꯁꯤꯅ ꯑꯩ ꯃꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯧꯏ ꯀꯥꯏ ꯕꯣꯕꯤ ꯑꯪꯒꯣꯝꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝꯅ ꯍꯥꯏꯔꯦ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯍꯥꯏꯔꯒ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯈꯤꯗꯕ ꯈꯔ ꯀꯤꯈꯤꯕꯖꯥꯠꯅꯤ ꯏꯕꯥꯅꯤ ꯉꯍꯥꯟ ꯈꯨꯍꯥꯏꯗꯨꯗꯕꯀꯣ ꯏꯕꯥꯅꯤꯅ ꯃꯥ ꯑꯃꯨꯛꯁꯨ ꯃꯌꯥꯝ ꯀꯤꯔꯤꯗꯨꯅꯦꯕ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯟꯅꯔꯒꯦ ꯉꯁꯤꯁꯤꯕꯨ ꯅꯪꯕꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯥꯏꯈꯣꯍꯦ ꯃꯤ ꯍꯥꯏꯔꯛꯈꯤꯁꯦ ꯃꯤꯅ ꯌꯥꯝ ꯍꯪꯍꯟꯅꯤꯡꯕꯗꯨꯅꯦ ꯑꯩꯗꯤ ꯃꯤ ꯅꯠꯇꯕꯅꯤꯅ ꯅꯨꯡꯁꯤꯔꯦ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯍꯦꯜꯂꯣ ꯂꯩꯔꯤ ꯐ꯭ꯔꯦꯟꯁ ꯂꯩꯔꯤ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏ ꯐ꯭ꯔꯦꯟꯁ ꯕꯣꯕꯤ ꯑꯉꯣꯝ ꯃꯇꯝꯗꯗꯤ ꯃꯇꯝꯒꯤꯗꯤ ꯃꯇꯝ ꯉꯥꯛꯇꯅꯤ ꯃꯇꯝꯕꯨꯗꯤ ꯃꯇꯝꯅꯤ ꯃꯇꯝ ꯃꯇꯝꯕꯨ ꯀꯅꯥꯅ ꯉꯥꯏꯕꯤꯒꯅꯤ ꯃꯇꯝ ꯑꯁꯦꯡꯕ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯆꯦꯂꯤꯟꯁꯦ ꯌꯨꯝ ꯂꯩꯌꯦ ꯊꯣꯏꯕꯤ ꯌꯨꯝꯗꯅꯦ ꯍꯥꯏ ꯍꯥꯏ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯦꯡꯀ꯭ꯌꯨ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ How are you? ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯦꯡꯀ꯭ꯌꯨ Fine. ꯅꯦꯄꯥꯜꯁꯦ ꯍꯣ ꯅꯦꯄꯥꯜ No, 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 we are Manipuri girls. ꯃꯇꯝꯅ ꯄꯨꯔꯛꯄ Matam ꯑꯍꯟꯕ chadabi nong judo. ꯉꯁꯤꯒꯤ Say hi now. ꯂꯥꯏꯛ ꯗꯟ ꯕ꯭ꯌꯨꯇꯤꯐꯨꯜ ꯊꯦꯡꯀ꯭ꯌꯨ I don't know, my don't know yawa language tam yaurita. Manmin kaya. ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯐꯥꯒꯤꯇꯧꯕꯅꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯗꯨꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯂꯥꯏꯚꯁꯤꯗ ꯌꯦꯡꯕꯤꯌꯨ ꯍꯣꯏ Oy, ꯕꯣꯔꯣ kay Boro mystery. ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯅꯠꯇꯦ Kay hi no. Ang, ang. Kay hi no. Asidi my don't know language to ni. I don't know my don't know do. Chak lami bobi angom se. ꯕꯣꯕꯤ Chak ꯑꯉꯣꯝ lamagadi chakumda. ꯆꯥꯛ ꯂꯥꯝꯃꯒꯗꯤ ꯆꯥꯛ ꯊꯣꯡꯇꯣꯛꯑꯒ ꯆꯥꯊꯣꯛꯄꯤꯔꯣ ꯀꯤꯆꯟꯗ ꯆꯪꯕ ꯇꯥꯔꯦ ꯆꯥꯛ ꯂꯥꯝꯃꯒꯗꯤ ꯀꯤꯆꯟꯗ ꯆꯥꯛ ꯂꯥꯝꯃꯒꯗꯤ ꯀꯤꯆꯟ ꯆꯪꯗ꯭ꯔꯗꯤ ꯐꯖꯔꯦ ꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯍꯣꯅꯤꯅ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯀꯣ ꯕꯥꯏ ꯍꯣꯅꯤ ꯅꯪ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩ ꯀꯅꯥꯅꯣ ꯁꯤ ꯃꯥꯗꯤ ꯃꯁꯥꯏ ꯑꯗꯨꯝ ꯍꯩꯕꯅꯦ ꯀꯅꯥꯅꯣ
cooking with toy toy nushi. please come Yam hay bane ne chapra ma'am khoi sak chi chapro ba kai nam hay every face study lab tha dro asidi every face study lab tha ja dre asi ebi da tha dre YouTube cho nya tàu tha yam dok ni tha ja de dai thoi hay ji ai ji kana hay ji kana o ji ai ji gyan am ta dre ba hajan am thai ro ai ne khang ma ngam je yam dok ni na re ba ai jam dok ni na jan bi re ba ai sumilani sumilani hay ro thoi do oh ai mai pe ma hey sabi nang oi re hai ma da ba yang kui re hey sabi Sumila na ngai bo as una da ba ko re ai khoi gi ne ai ne angang sa oi ngai gi imanabi moi da ga ko satlaga khoi gi subscriber hauji lai bing noi da ha mu cha gi batan du kaw dri lai bing bi sin khoi ga video na min na ning ba du ka khoi video de ang ba ore ka su loi la o loi na min na de khoi video na min na ba mi su yam lai ke ba khoi se loi la o ba dum video nam step nungai ri ye you guys from nang sunong phadok ti koi ro utana na yum da sum lei ba da waram mani kari kena khang ja lak sa pon te da noi gi lon si di ba ko khoi na mang hai noi na ma khumi mi ma am ta pon te naron iron thai mai cái hai nọ itala itala oi kanga pizagi kanga pizagi châu gì đó thôi Lingjen đi bán đi lạc kìa sao vậy đi mà đi mà tầm nó một yes Lingjen đi bán đi lạc kìa itu buka tangka ada nune ibu kembali lah ada bismillah ma'am ngasi ako'y Facebook page da live thadi foreign tharake 17 da de 17 da kui dre de la ke bismillah si lorga Facebook page da mo thajaraki ma'am adda mo Lingjen na ni khang ba si bismillah hai bi man bi se masate ko azam ni be ma ko ri ngau ni hoi ai na ga nu pa ra ma di ko bismillah na ga dum koi de khang ado nangi number hai oi si de ya ya dam ne magi Facebook account ai gi Facebook account dum magi do hai nangi Facebook account do hai ro da ai dum horen ba se sara ki si kai na khang je be ma na sak phajara do bi kai de be hit that right there naman ni bini ai se nangi naman na bi atay me am se kai no to men lai si bo on do mai tang na gum ja ara ga to men lai na gum je message thả nó ổ message xuôi comment thì nó rồi mà xin gì chỉ đi làm thôi cái gì vậy thì quá khăn nhiên đúng ai thì đập bấm thuốc ở đây ai chỉ đến thuốc này nào message thả nó ôi phone nín hai ma'am ngasi do ai gi mình cái này mình là jen đó ra cái hay nó ai gi em này attention okay ano di horen toksa lagi dum haidi message sa lagi sumila hindi imagine kay hano si di mai I don't know have a language chuma lo yin ja mayam noi ni ying mo matan na mayek sheng da ram ta haro de chap pro ba ko di lo ere thank you bye welcome bye Quy đi ha, nang uta ba. Lakini ay gisu someday sing đi. Or di mấy sang là ai thuốc rồi mấy sang cái nó mấy sang đi chứ bộ. Được phẩm không phải rồi. Cái gì nó? Xí đó. Robot man gitu. Noi camera gì
Aku camera je bisa kari. Yao. Ayam nok ni ko yadre. Camera bisa kari. Kayo ne net workshop nungai tabe ni. Kana gumba mayam microphone nama pisel nushibinang se to mayamna ngasi akhoi sumaya live tharappada mayamna yengbirapase yam harawe 3G using 3G using tore nadi kan network sam nungaitre hoise ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯔꯛꯇꯕꯅꯤ ꯅꯍꯥꯟ ꯅꯣꯡꯃ ꯊꯥꯔꯝꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯛꯄꯗ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟꯒ ꯄꯤꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯗꯣ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯤꯁꯨ ꯌꯦꯡꯕ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯀꯌꯥ ꯇꯨꯝ ꯍꯤꯟꯗꯤ ꯁꯃꯔ ꯍꯣꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯣꯅꯤꯁꯦ ꯆꯠꯈꯤ ꯃꯥ ꯅꯦꯠ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤꯕꯤꯔꯪꯁꯦ ꯅꯨꯡꯁꯤꯖꯩ ꯅꯦꯠ ꯃꯔꯣꯟ ꯑꯃ ꯌꯥꯗꯕꯅꯦ Hi everyone. ꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯄꯛꯏ ꯄꯛꯇꯦ ꯍꯥꯏꯕ ꯌꯥꯏ ꯅꯪꯒꯤ ꯂꯦꯞꯁꯤꯗꯤꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯌꯥꯝꯅ ꯊꯤꯕ ꯄꯣꯠꯁꯛꯅꯤꯒꯦ ꯀꯩꯅꯣ ꯀꯩ ꯄꯣꯠꯅꯣ ꯀꯩꯝ ꯂꯩꯇꯦ ꯑꯩ ꯑꯣꯏꯔꯝꯅꯤ ꯀꯩꯝ ꯂꯩꯇꯦꯀꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚꯀ ꯌꯦꯡꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯀꯔꯤ ꯐꯣꯇꯣ ꯑꯃ ꯂꯩ ꯀꯩ ꯐꯣꯇꯣꯅꯣ ꯀꯩꯝ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯦ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯗꯨꯅꯅꯦ ꯃꯤꯁꯦ ꯂꯣꯏ ꯍꯟꯊꯈ꯭ꯔꯦ ꯅꯦꯠ ꯌꯥꯗꯕꯒꯤꯅ ꯅꯦꯠ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯦꯞꯆꯔꯨꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯝꯃꯅꯤ Hi smart lady मुझे शादी कहीं लाइव यंग जब मैं टेम जानते हैं और जब मणिपुर की beautiful looking for लाइव यंग जब मैं टेम जानते हैं और जब वो ना फोन बुइरा नेवासे मुया दा तव ले रे हाबा
follows cute pets. Other YouTube. Ma'am is mine làm những việc của xin ông ai hai. Hello. Yes, mine, please. Hi, hello, hi, hello. Sorry, I can't do more pregnant. So, hi na leaving. Hoi. I hire you, Honida. Other kid, please. Is mine. Where are you from, Manipur? Hi. Hi. Hi, ma'am. Ma'am, bum na ba? Hi. Ma'am, bum na magpun na. Hi. Hi, hello. Nè chấp trâu mẹ. Nè chứ. Tầm nô nè hoặc xem ngoài chứ. I'm singing. So full of myself. I see her in contact. Fundo की खेलनी. Oi किधर पाखट. Lamlan bikanagi. Yeshilatu yeshilatu. Aku kurang kanji. Sabi, hello. Hi. Hi, ma'am. Bum na mag. I see who. Ma'am, smile tao na live kia nga maga lỗi thủng nga gibi gì không đi ngoài kia. Honey à? Hey, đi thuốc thì rồi he. Thank you. Hi. Binantamay te. Sabi sa'yo kya surat kay basanta maite. Sahi dro. Kaya suram doy man ge dum khallo. Ay sak si u bani na. Mi dum yeng ba khara khang ba. ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯌꯦꯡꯕꯤꯕꯁꯨ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ 24 ꯁꯨꯔꯕꯣꯌꯦ 24 25 25 ꯑꯩꯒꯤ ꯔꯤꯇꯟ ꯇꯧꯔꯕꯣ ꯇꯧꯈ꯭ꯔꯕꯅꯦ ꯀꯔꯝꯕ ꯔꯤꯇꯟꯅꯣ ꯍꯥꯏꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ
ꯆꯍꯤ 25ꯒ ꯁꯨꯗ꯭ꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯕꯅꯦꯕ ꯅꯩꯈꯥꯏꯕꯤ ꯇꯤꯝ ꯑꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯗꯁꯨ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯔꯛꯄꯗ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯗꯨꯗꯁꯨ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯂꯥꯏꯚ ꯅꯨꯡꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯅꯪ ꯑꯩ ꯍꯥꯏꯌꯦꯜꯗꯒꯤꯅꯦ ꯍꯣꯏꯅꯦ ꯀꯅꯥꯅ ꯀꯧꯏꯗꯨꯝ ꯊꯣ ꯀꯅꯥꯅꯣ ꯄꯪꯀꯧ ꯀꯧꯏ ꯅꯩꯈꯥꯏꯕꯤ ꯇꯤꯝꯗꯣ ꯁꯤꯡꯒꯟ ꯌꯥꯎꯗ꯭ꯔꯕꯣ ꯁꯤꯁꯇꯔ ꯅꯩꯈꯥꯏꯕꯤ ꯇꯤꯝꯗꯤ ꯁꯤꯡꯒꯟ ꯉꯥꯛꯇꯅꯤ ꯑꯩ ꯅꯪꯒꯤ ꯁꯕꯁꯀ꯭राꯏꯕ ꯔꯥꯕꯥꯅꯤ ꯀꯨꯏꯔꯦ ꯔꯤꯇꯟ ꯇꯧꯔꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯑꯩꯈꯣই ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯒꯗꯕꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯏ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯗꯤ ꯀꯣꯏꯅꯔꯁꯦ 이번이 그이노 그이노 ꯑꯗꯨꯒ ꯉꯁꯥꯏ ꯍꯧꯔꯅꯤ ꯆꯠꯄꯀꯥꯟꯗꯣ ꯀꯩꯅꯣ 말해봐 ꯇꯥꯏꯒꯔꯒꯤ ꯐꯦꯁꯇꯣ 리턴ꯇꯧꯕꯤꯔꯛꯒꯣ ꯌꯥꯔꯕꯣ ꯃꯥ ꯌꯥꯎꯔꯤ ꯃꯥꯒ ꯑꯣꯏꯅ ꯑꯩ ꯑꯃꯨꯛ ꯀꯃꯤꯡ ꯇꯧꯔꯦ I'm coming ꯅꯠꯇꯕ ꯉꯁꯥꯏꯅꯦ ꯆꯠꯁꯤ ꯌꯦꯡꯉꯦꯕ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯕꯅꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯥꯡꯕꯅꯦ ꯃꯤꯠꯇꯨ ꯆꯠꯄꯅꯤꯅꯦ ꯇꯥꯏꯒꯔꯒꯤ ꯐꯦꯁ ꯑꯣꯏꯔꯁꯦ ꯀꯩꯅꯣ ꯑꯩ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯨꯏꯔꯕꯁꯦ ꯀꯩ ꯍꯥꯏꯅꯣ ꯀꯥꯎꯔꯕꯔꯁꯦ ꯍꯥꯏꯕ ꯈꯪꯗꯦꯗ ꯅꯩꯈꯥꯏꯕꯤ ꯇꯤꯝꯗꯒꯤ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯃꯃꯤꯠ ꯌꯥꯝꯅ ꯌꯥꯝꯃꯣꯏꯗꯕ ꯑꯃ ꯄꯤꯁꯤ ꯀꯥꯏꯗꯒꯤ ꯃꯃꯤꯠ ꯑꯅꯤ ꯈꯛꯇꯅꯤ ꯄꯥꯜꯂꯤꯁꯦ ꯅꯩꯈꯥꯏꯕꯤ ꯇꯤꯝꯗꯤ ꯃꯤ ꯃꯃꯤꯠꯁꯦ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯥꯟꯗꯦ ꯃꯔꯤ ꯄꯥꯟꯕ ꯌꯥꯎꯗꯦ ꯑꯅꯤ ꯑꯇꯩꯗꯤ ꯉꯥꯛꯇꯅꯦ ꯑꯅꯤ ꯄꯥꯜꯂꯦ Hi beautiful girl you're so beautiful thank you hi ꯆꯦ hello Dolika ꯈꯪꯗꯦ ꯃꯣꯏꯗꯤ ꯔꯣꯃꯥ ꯍꯥꯏꯔꯣ ꯔꯣꯃꯥ ꯃꯔꯥꯡꯊꯦꯝꯅ ꯎꯀꯤ ꯍꯥꯏ ꯎꯀꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯥꯎꯅꯔꯁꯦꯌꯦ Hi hello where are you from We are from Manipur ꯀꯨꯀꯤꯒ ꯍꯥꯏꯖꯤꯜꯂꯦ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ We are the Meitei ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯄꯦꯟꯖꯔꯦ ꯅꯣꯛꯆꯔꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯣ ꯀꯌꯥꯃꯤꯉꯣꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯃꯅ ꯀꯩ ꯍꯥꯏꯅꯣ Everything is fire now in Manipur We are from kay haina Taliban ꯑꯩꯈꯣꯏꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯣꯕꯤ ꯆꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯅꯅꯦ ꯏꯔꯣꯟꯕ ꯆꯥꯏ ꯀꯩ ꯍꯥꯏꯅꯣ ꯔꯤꯇꯟ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯤꯁꯦ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯁꯤꯔꯣ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯒꯤꯅꯤꯗ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯕ ꯂꯣꯟꯁꯨ ꯌꯥꯝ ꯔꯤꯇꯟ ꯇꯧꯗꯣꯏꯁꯦ ꯀꯩ God ꯅꯪꯒꯤ bless you ꯆꯦꯟꯅꯦꯜꯗꯣ ꯀꯃꯥꯏꯅ thank you ꯍꯥꯡꯒꯦ ꯁꯤꯁꯇꯔ ꯑꯅꯤ ꯅꯣꯏ ꯂꯥꯏꯚꯇ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯒ ꯈꯟꯅꯕ ꯍꯧꯔꯛꯀꯦꯀꯣ ꯍꯧꯔꯣ ꯀꯩ ꯍꯥꯏꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯦꯕ ꯃꯤꯒꯤ ꯃꯣꯠꯇꯣ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅꯗꯤ ꯀꯃꯥꯏꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯑꯐꯕ ꯂꯣꯟꯕꯨ ꯍꯥꯏꯕꯤꯔꯛꯑꯦ ꯐꯠꯇꯕꯕꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯄꯨꯝꯅꯃꯛ ꯍꯥꯏꯕꯤꯔꯛꯄꯅꯦꯅ ꯑꯗꯨꯝ ꯃꯤꯒꯤ ꯈꯟꯕ ꯑꯄꯥꯝꯕꯅꯤ ꯇꯥꯔꯦ
ꯊꯥꯒꯠꯀꯦ ꯍꯥꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯣꯏꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯄꯥꯝꯕ ꯇꯧꯅꯕ ꯃꯇꯝꯁꯤꯗ ꯀꯅꯥꯕꯨꯅꯣ ꯊꯤꯡꯕꯤꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏꯗꯣ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯂꯥꯏꯚ ꯊꯥꯖꯔꯛꯑꯒꯦ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯅꯩꯈꯥꯏꯕꯤ ꯇꯤꯝ ꯍꯥꯏꯔꯒ ꯅꯩꯈꯥꯏꯕꯤ ꯂꯩꯕꯅꯤ ꯇꯤꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯣꯂꯣ ꯑꯩꯒꯤꯁꯦ ꯇꯦꯡ ꯇꯦꯡ ꯑꯅꯤꯁꯦ ꯇꯦꯡ ꯌꯥꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯌꯦ ꯍꯣꯏ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯁꯨ ꯅꯪ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯅꯨꯡꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯗꯣꯂꯤꯀꯥꯕꯨ ꯅꯨꯡꯁꯤꯀꯣ ꯑꯩꯒꯤꯁꯦ ꯕꯤꯖꯤꯌꯥ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯆꯦꯒꯤꯁꯦ ꯑꯁꯤꯗ ꯕꯤꯖꯤꯌꯥ ꯑꯗꯨꯝ ꯍꯪꯖꯩ ꯐꯦꯃꯤꯂꯤ ꯍꯣꯏ ꯑꯩꯁꯨ ꯍꯣꯏ ꯇꯧꯔꯛꯑꯒꯦ ꯁꯣꯏꯗꯅ ꯆꯦ ꯇꯧꯖꯔꯛꯀꯅꯤ ꯑꯃꯗꯨꯗꯤ ꯑꯃꯗꯣ ꯌꯥꯎꯗ꯭ꯔꯦ ꯐ꯭ꯔꯦꯟꯁꯨꯗ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯐ꯭ꯔꯦꯟꯁꯤꯡꯗ ꯐ꯭ꯔꯦꯟꯁꯤꯡꯗ ꯂꯣꯏꯅ ꯁꯤꯌꯔ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯗ ꯈꯟꯅꯕ ꯍꯧꯔꯗ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯄꯦꯖꯇꯅꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯥꯏꯚ ꯊꯥꯖꯔꯛꯑꯒꯦꯕꯀꯣ ꯊꯥꯖꯔꯛꯑꯗꯕꯅꯤ ꯁꯤꯒꯤ ꯌꯨꯇꯨꯕꯁꯦ ꯇꯣꯛꯊꯣꯛꯑꯒ ꯑꯗꯣ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨꯁꯨ ꯇꯣꯛꯄ ꯍꯥꯏꯁꯦ ꯅꯩꯈꯥꯏꯕꯤ ꯉꯁꯤ ꯈꯛꯀꯤꯅꯤꯀꯣ ꯇꯤꯝꯑꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯄꯨꯟꯁꯤꯒꯤ ꯇꯣꯛꯀꯗꯕ ꯅꯠꯇꯦꯀꯣ ꯅꯩꯈꯥꯏꯕꯤ ꯇꯤꯝꯑꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯖꯔꯛꯑꯒꯦ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯀꯥꯎꯕꯤꯒꯅꯨ ꯕꯥꯏ ꯐꯦꯁꯕꯨꯛ ꯄꯦꯖꯇꯣ ꯅꯩꯈꯥꯏꯕꯤ ꯇꯤꯝꯑꯅ ꯂꯩꯕꯅꯦ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯥꯏ bye love you from Neikhaibi Team ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦ ꯅꯦꯝ